Centerna NH2 Miam Chatok Chasin Yahanaba pressure Taurak Padagi, Kukido Council na Sinduna Kangpopi the Mipham Pangtuk to Nakanagadori, Ministry of Home Affairs MISNA, Maruina National Highway to Infal Dimapurda, Miam nothing by Yaudan Chatok Chasin Yahalohina Akanba pressure Pirak Padagi, Kukido Council na Sinduna Laglibata, Siki Kunmapangi Ayupung Taramatoitaba Matamda, Kangpopi the Laiba LNC Hotel the Mipham Pangtuk to Nakanagadori, Haidiba Mipham Adu the tribal leaders, CSO intellectual Amadi, political figure Kayasu Sarugagani Haidi. Thasigi kunmapan na pangthokadoriba Mipham asi Kukizo amadi mite community gi marakta khuthanadaba haibagi matangda chaliba thasigi haukiba tang 18 da Mipham pangthoknaba tawrambadu Kuki khulai paiba United Kuki National Army UKNN na thinglakpadagi pangthokpa ngamduna lakhiba adugi matungda pangthokadaba Mipham amani haidi news agency power corridor na tawrakkiba report amagi matung inadi thasigi 18 da pangthokani haina tawramba Mipham adu Kukizo leaders singi marakta tongan mamot khenaba kaya lakpadagi hairiba Mipham adu pangthokpa ngamkhidabani su hairi Chahi ani helaglaba Manipur da thokliba irang asibul laksinduna ingtapa hanjilaknabagi pandamda India lengang na paikhaliba tongan khongthang sing adugi saruk amoina Ministry of Home Affairs gi maikedagi National Highway 2 da ayat apan yaudana amadi athingba yaudana miyam pumnamak chatpa yahanaba informal oina hairakpadagi Kangpopi da hairiba Mipham asi pangthokadabani hairi Thazaba yabagi source amagi matungina Kukizo Council na Kukizo group ki marakta confidence building sengatpa ngamgani haibagi thazaba thamduna NH2 da miyambo athingba yaudana chatok chachin yahanaba MIC na Kukizo Council da hairakkibani hairi Thasigi kulhumdoida Committee on Tribal Unity ko tuna sinduna Kukizo Council ki tongan ba members singa sarugyaduna pangthokiba closed door Mipham da NH2 da miyam chatok chachin yahanaba MIC na pressure pirakiba adugi matangda muna khanaraba matungda condition anida miyam chatok chachin yahanabagi warep lauki haidi tongan ba thodokta ngarang Kuki mari lekidre ahanbada new kaithel manbida hengkho sai koba Kuki ama maina singbadagi lekidre ani subada Kuki zomi ama Myanmar da kamnabada lekidre amadi Sisipurdagi Kuki ani accident da sikhre haidi Terrorism gi amadi smuggling da chenaba singi mathakta akanba action lokhanaba amisana khangankre terror amadi smuggling gi thabak singda chenaba miyoi sing fanaba akanba thabak lokhanaba Union Home Minister amisana lebak asigi security gi makok thongba official singda khangankre ngarang July 15 dagi hauduna New Delhi da Union Home Minister amisana chairlogduna lebak asigi DGP sing amadi atai security agencies singi makok thongba official singi oiba numit nini gi national security Strategy Conference da amisana mathaki wafam asti khangan kibani lebaga sigi state amade union territory singi DGP sing physical amadi video conferencing gi khuthang da sarugya duna pangthukiba conference adugi ngarang ahoba numita central amadi state law enforcement singi marakta interagency coordination laina thabak tawduna terror criminal nation sing faganaba akanba thabak lokhanaba kumna khanaki Agency paun hai Mipham adu da sarugya ki balebag asigi DGP sing amadi atai agencies singi makokthongba official singda terror amadi smuggling da senaba miyoi sing faganaba dedicated measures sing lokhanaba Union Home Minister Amit Shah na pautak piki Mipham adu da nation gi interest ta sokpa amadi drug lalonbagi thabak kaya ama mapan gi khujil thorangi makada domestic miyoi singa khusamnaduna thabak tawbagi matangda kupna khanaki amadi mapan gi khut yauna chathaba terror amadi smuggling singi thabak asida anauba makhalgi technology kaya sidinaba amadi afaba makhalgi communication drops sing sidinabana state force na makoibu thengnanaba honabada mayoknariba khudong chadaba singbu puthoktu khanaki hairi lebaga sigi dongan state singdagi officers tanipan henbana physical amadi virtual mode sarugyaduna pangthokiba National Security Strategy Conference ki ngasi aroiba amadi nini chanba numita civil aviation and port security counter terrorism left wing extremism amasung narcotic trafficking gi counter measure gi matangda ehenbe mineng thamduna khanaki hairi panba yabadi National Security singnarakpa thawong kaya chapchana mayoknaba ngamnaba State amadi UT singi makok thongba police officer sing saruyaduna sahi khudingi National Security Strategy Conference pangthonaba kumjali singani tara tarukta Prime Minister Narendra Modi na thawrang lakhot kibani
hospital da irang thoke tawrure tha sigi kunmari da nambol da thokki balambi khudong thiba thodok amada sok tuna kwa kathel da laiba SN hospital da pukhalaki ba miyoi ema ngarang lai khidaba ngamari leinana hospital gi maike de gi section na yengbi khide haiduna patient gi imung manum gi miyoi singna hospital authority ga wari sanasi haibada matam thinthana thami haiduna irang thoke tawrure singdamai police ki kangbu ama laktuna patient gi imung manung sing themdi laba matung hospital authority ga wari sanahankre laikhidaba miyoi edu nambol kongkha maya laikai dagi moirang them ranjit chahi nimpumathoi apokpa laikhidraba mangi kawi laikhidraba ranjit ki loinabi sonia amadi class 4 tamliba machanupa amaga chahi ani muktang ngairipa machanupa amaga thamlami hairi thaudo adugi matangda laikhidraba ranjit ki masena phongdokibada mahaki manang nupa haukiba July 19 da masa matomta accident thokpadagi nambol PIC da pukhalaba matung makhataba layeng chathanabagi dama Asian hospital da pukhalakibani mahak pukhalaba matung gyantana wari sanaba yana lairami adubu khangawdana masa nungairaktabadagi doctor singda oxygen hapinaba hairubada ngasai ki tawraga lairibani karisu tawroi hairaga laithoki ranjit ki imung manunggi miyoi singna hospital na anabaga unabagi piribadu manungda unage hairubada unahankide tungda ranjit laikhidre haina khangalaki hospital authority ga wari sanasi haibada matam thintha duna thami haina pendana phongdoki pausi asina hospital management ga pau phangnabada hospital gi maiki degi anabasi hek pukhalakpaga kokta sokpana maram oiraga section na yengsunki ICU da thamduna observation tawduna thamki maraksida ngarang ayuki pung 13 rom tarakpadagi puknai haina complaint lakpadagi mathauta ba investigation tawrab matung thirin da chauna horamba thengnabadagi khudakta patient gi imung manunggi ayaba lauraga operation tawki thirin hobana maram oiraga infection thobagi sangwangi haibasu mangjangna khanganki ngasi ayu pung 6 ta operation tawduna horamba thirin mention ki adubu infection thobagi sangwang khibana kidney pokhairakpa BP wangkhalapagi cardia arrest lakibani hospital gi maiki degi ranjit pukanana bakana honarbasu ngarang nimidang wairam pung 4:45 da laikhidabani haina phongdoki Kuki changhndbagi khongjang sagonaba TNFO na warep lokre Foothill Naga Coordination Committee FNCC na Naga area da Kuki sing changhndbagi khongjang changchilibasi Tangkhul Naga Foothill Organization TNFO na mapung fana chagonaba warep lokre Tangkhul Naga Foothill Organization TNFO na thadorokba chirol amada organization asigi emergency meeting ama ngarang pangthoktuna FNCC na changchiliba matangkaktaba khongjang achida mapung fana chagonaba warep lore hairi loinana changchiliba khongjang achida Manipur da khundariba Nagapur ki miyoi amadi lok khudingmangna puna sagonminasi haina su appeal tawragli Nagagi ipa ipuna thamlamba lam sokna German Tiger Road haina mingthonduna Kuki na lambi sema yaroi Nagagi lamsingda suspension operation su group ki designated camp amadi training basing sagatpa yaroi Nagana khundaba mafamda popi thaba yaroi haiba demand tawduna Kuki sing Naga area da changbada matangkaktana thingbagi khongjang asi tha sigi 19 gi ahing nongai dagi changchinba haurakibani ngasi su Naga area da Kuki changba thingbagi khongjang chathaki ceasefire gi apamba phongdokna khrabasu Thailand amasung Cambodia gi khut thoknaba leptri Thailand amasung Cambodia gi lonaba mafam singda leibak ani maki maiki degi ceasefire gi apamba phongdokna khrabasu khut thoknaba leptri ngasi ge thana numit humni suraba thodok adugi makha tarakpada anauba mafam kaya amada nakal anigi lanmi singi marakta nomai kamnaki diplomatic oiba solution ama purangnaba leibak animangna apamba phongdoknarakpani amana amabu maral sijinaduna nomai kapnaba haurakibani hairi loinana nomai kapnaba du masa ngakthokchanaba paikhatpa khongthangni hairi Thailand gi Navy gi maikidegi phongdorakpada ngasi ayu anganbada Krat Coastal Province ta nauna khuthoknaki mafam adu atoba khuthoknariba mafamsing adudagi kilometer 100 rom thaplaga leiba mafamni Thailand gi maikida ngasi phawbada sikiba masing adu 18 suki aduga Cambodia gi Defense Ministry gi wangangloi amana phongdorakpada handaki khuthoknaba asida lanmi manga amasung misam nipan siki hairi Thailand gi Sesaket Province gi manung chana leiba Kalak district ta land aduna manam oiduna mipung khudingmak mayum thadokuna senakre loinana Cambodia gi maikidagi landmine kaya phumjilamba aduna Thailand gi miyoi kaya sokle haina su maral chiragli junta na KIA camp ama capture tawkre military junta amadi junta ga puna chatminariba Wajaro Post PMF na Kachin State ta leiriba Tane Township ta leiriba KIA amadi PDF 20 battalion camp thugaiduna khulai kaya maram phat kra hairi
Oza mirairakpa haibasi khunai asibu mirairakpani khunai asi manghange hotnabani haina MP Bimol na phongdokre leibak asi saukhatpa haibasi lairiba education amadi health na basic foundation ni oza singna pen down try changchilakli base line na lofom thokte basic education system kairaklabadi khunai asi sirakpani Oza mirairakpa haibasi khunai asibu mirairakpani khunai asibu manghange hotnabani haina Lok Sabha gi MP Angomsa Bimol akoidamna phongdokre wafam asi ngarang kaisam thongda leiba mahaki yumna pangthokiba pawgi Mipham amada phongdokladuna mahangna makata na hai Haudik higher secondary school gi lecture singna pen down try changchilakli basi makoigi khangba ngambagi pangal adu loiraktuna changchilakpa mali hana mamangda oza kharaga unakibada Chahi amagi tolop lupa ama fauba fangdana mahiroi singi khalaga lairik taktuna lagli nong hek nganbada mahiroi singna ngairam lagani khanbada tolop fangdrabaso school chatning magi mayayna school karaktuna mahai tambiri haina su phongdokiba laikre Paumi singna makhata na hangba wahangi pakum piraduna mahang hai Manipura president rule changdokna bagi Lok Sabha da pukhalakpa wangang bagi tanja panglabadi madugi mayokta chapchana wangangani president rule thamjinduna haujik Manipur gi oina wangang ba yaba miyangi mihut asi MP ahum khakta ngaire MLA yangkhai mapandi masjid mention thamkhrabani masigi khudong chaba lauraga miyamna pamdaba thabak thauram kaya paikhalakadra haibagi singna balai BJP lengak asina president rule loktoktuna miyangi mihuna semba lengak thamba ngamloidaba oirabadi miyangi yaifanaba anoba election ama pangthokpana phai haina su phongdoki